Miyoiba amagi punsida laibakta tamlamba ngaidaba amadi honaba kanba miyoisingtana mai pakpa oi. Adomna karigumba punsida success fangnanaba adom gi laibakta tamlamba ngaiduna leirabadi adom punsi chupa ngaiduna lehuba tabani. Laibakta tamlamba khaktana punsida karisu mai pakpa oirakkiba nati. Masagi career da $1 billion hena tansinba ngamkraba ahanba footballer amati ahum suba sanare oiraba Cristiano Ronaldo na haikiba wanga. Masi Ronaldo na karigumba lairik amadagi reference lauraga haikiba sunati. Masi mahaki punsida thengnakiba experiencing aduna haibani. Mayamna karamna khanbibage Ronaldo gi ngasi paisa phajaba yum atangba car mayam asi kadaidigi lakpano haina natragana mahaki mama mapana thanambara mahaki damukta tasengbati haiba mayam asi amata nate. Ronaldo na poglakpada sanagi chamas puduna lakhiba sunate mahaki hona zaman adutana ngasi Ronaldo asi aduki matik maming chatpa amati miyamna pamnaba footballer ama oiba ngamlibani. Ronaldo na mahaki haurakpa punsida aduki matik awaba amadi nuaitaba thawdokya thengnaraki. Hiram asiga maridinaba Ronaldo gi punshi wari da base toba anauba episode ama ngasi Daily Dose Manipurna mayamgi damakta puduna lakchari. Ngasi gi episode asida Ronaldo na piklingaida thengnarakpa amadi haurakpagi awaba thawdokya gi maramda soidana mayamda paudamjage. Ronaldo gi punshi dasu ngasi gi fajaba yum car amadi paisa mayam asi amata lerma nati. Piklingaida Ronaldo su middle family gi angang amagum yamna wana apama posak kaya fangdana lakhiba adugumlaba mishak amani. Portugal da leiba Madeira Island gi capital Funchal da ngasidagi chahi 38 ki mamangda angang nupa macha ama taibang panda khongdaraki. Jose Dennis Averio amadi Maria Anina angang asigi maming yamna nungsina Cristiano Ronaldo haina thonbiki. Cristiano Ronaldo haiba maming asi karamna thonkibano haibagi wari amasule. Hanagi US ki president Ronald Reagan na president oidringaida actor ama oirami amadi Jose Dennis Averio gi yamna pamjaba favorite movie actor amasu oirami. Maram aduna makhoi gi machanipa atomba poglakku matamda yamna nungsina Ronaldo haina maming thonki. Ronaldo gi mama mapa animak lower middle class ki family ama oirami. Ronaldo gi mama Maria Dolores dos Santos Averio imung kayada cook oibagi thabak tawo chalami. Amaromdana Jose Dennis Averio na municipal gardener amadi part-time kitman oina local football club amada thabak su tawrami. Makhoi gi financial condition yamna falamdi maram aduna makhal kya gi acho apik naidana macha singi maning thungnanaba thabak tawrami. Mayam khangbirabra Ronaldo asi mama mapagi unwanted child amani haiba asi. Haiba wa asi Ronaldo gi mama na interview amada haikibani. Ronaldo dagi hana nupa macha ama mamingna Hugo Averio amadi nupi macha ani Katia Averio amadi Elma Averio hana pokre. Financial condition yamna fatabana maram oiraga marirak suba oina pregnancy oirakpa matamda abortion tawba pamki. Adubu doctor gi manakta abortion tawba chatpa matamda doctor na asumna hairaki madudi haujikti angang asi abortion tawba yararoi yamna thengkre haina. Thawdok asi matungda Jose amadi Mariana mari suba angang adusu poknanaba warep ama lawki. Ngasidi hairiba mama mapana pamlamdaba anga Cristiano Ronaldo na makhoi mayambu miyamgi mamangda yamna chawthokna lemjana lehenba ngamale. Nongmatasu makhoina khankiba leite madudi Ronaldo na makhoibu asuki mating mingchat nungaiba sing purakani haiba adubu honaba leptrabadi khudimak oithokpa yai haibasi Ronaldo na miyamda takli. Ronaldo gi mama mapana makhoi machin manau maribu yamna wani yoglaki. Paisa yamna thoktabana maram oiraga angang singi maning thunganbadi ngamlamde adubu machin manau sing adubu nungaina lehnaba yamna kan hotnaji. Ronaldo na interview tawba khuding mahaki piklingagi punshi wari miyamdali. Piklingaida machin manau singa punna tinna kupa apikpa yum macha amada punna leiraki.
Yum adusu sumnatagi ka amakak oirami amadi ka macha aduda makhoi mayam punna tuminai. Nong tarakpa matamdasu makhoigi yum adu nongsu yurami. Matam adu makhoi mayamgi kham thengna waba matam haiba adu oiki. Ronaldo na matam chupada hai madudi lairarabasu matam chupada mama mapana afaba lambida chatnanaba takpi haina. Thamoi sengba amadi achumma tawba adu kaktana miyoiba amabu karamba thakta leiba haiba adu tai. Karigumba somna Ronaldo gi mamangi match sing yenglabadi soidina urangani madudi. Mahakna mahaki fans sing da mana litliba shirt lautholaga piba matam chupada Ronaldo na mahaki fans sing gi damakta extra jersey puduna chatli. Masina mahakna fans sing bu nungsijaba adu utli. Ahanda natana angang sing su Ronaldo bu aduki matik pamni. Ronaldo na piglingai matamda yamna ngausinari. Lairik tambada thawai yamna yorakte football natana atopa posak amatada khoidarakti. Tasengna hairabada class dagi football ground da sanabani hena masing yamli. Hek piklingai dagi Ronaldo na football masana asi aduki matik pamjarei amadi thawai haksang yauna sanari. Nongmasu Ronaldo na yamna serious oina mama Maria da asumna haiki madudi lairik tamningdre ima football oina sanarage haina. Ronaldo gi wahi aduda mamana karigumba thinglamba thoklabadi ngasi aikoina uriba football gi jaduga Ronaldo asi uramdabasu yai. Mahakki mamana Ronaldo bu athingba tawduna amadi mahakna apamba aduda thawai haksang yauna hotnanaba haibiki. Masidagi Ronaldo na tung hanna yengdana football da thawai haksang yauna sanaraki amadi ngasidi prithivida football gi superstar amasu oiri. Masida Ronaldo na mahaki mama Maria dagi yamna chawba support su fangki. Ronaldo bu mama na piglingai da yamna kapkali haiduna cry baby haina maming thonki. Maramdi mahakna football sanabada goal chanba ngamdraba amadi ball adu khamba ngamhaudaba thoklabadi lampak meida adum hiplaga kapi haina. Madudagi mahaki mamanaba singna football sanabada cry baby haina su tatana lakni. Ronaldo asi school da mamanaba singi marakta yamna football sanaba haiba angang ama oiraki adubu oza singi mamitadi yamna ngausinaba angang ama oina uki. Ronaldo na piglingai da school da aduki mati ngausinari. Nongma Ronaldo na oza da chauki na langki amadi masina maram oiraga school dagi expel su tauki. Matam adu Ronaldo da yamna wana thoki adubu masina Ronaldo gi wakalda awaba amadi nuaitabadi oikidi. Ronaldo bu school dagi tanthoraklaba matungda football sanabana mathau ama oiki. Masigi matungda Ronaldo na angang sanaroi ama oina 1992 dagi 1995 phawba Andorina club da sanaraki. Matam aduda Ronaldo gi mapa Jos haiba club asida kitman oina thabak su tawrami. Club asida sanabadagi Ronaldo na football gi maramda aduki matik gyan fangki. 1995 da chahi tara surakpa aduwaida Ronaldo na Portugal gi national club join tauki. 1997 phawba haiba club asida sanaki. Ronaldo gi punsi gi khongsat ningthina chatlami adubu tumba chaba khangdana football sanajariba Ronaldo da asumna thorakani haibadi kanana khangani. Matang asida Ronaldo gi punsi da base tawba episode 2 loisinjare amadi makha tarakpa waridi lakadoriba episode 3 da sumsoi soidana mayamda tahanjage amadi daily dose Manipurna mayamdagi kainadaba yathangijari.